Housey. Tamo, akhoi laksari. Aishu uida. Nakoi naksilak pangairibani. Leitok tuna chen ba yadaba matang si nakoi na pirak pangairibani. Masi aigi su arobi subject ni ne. Makha tare. Nakoi yami ne. Lao lao. Loina kakhalo. Yani tamo. Akhoi mathang chatkadaba yami. Hoine, chatlune. Ngak wari watai sabdi aidana. Aisu nakoi lakpa ngairamlibani ne. Aikoina laksari se tamo. Ai khangi ne. Donation natro. Adusu hausigi. Tamodi kamaini khangliba. Kona haige ne. Se. Hana mukta kakhalo. Khungup sandal do. Tokthoklamba su pai. Aduga aigi naksida ikoi na famune. Leimai se Aster ne. Hojikta nani na white thoklamani. Side ekta famthau ne. Ai dauna fida tharabasu madudagi sine na nangadoribani. Khongraujin ahanba setpa mani di famthaningdaduna leiba matawdu uraga haire. Hera hekta famthau ne. Jindi amu anik suraga adune hena fajabani. Mayamna masak thi habi khabala shabido luhonglaba matungdadi magi nupagi mitta mabu fajaba lai pote ne madugumbani ne. Kuda hoba phagenda thawina sakaiba madi makak mata chetba phaw loina phamthanarabada makha tare. Aster ga jingadi otongna chana khapone nakoina khangda tawbani ne. Yani tamo famthajage. Hoine aduni dana ngayaksu kakching hoisi tindok puba pudaba to si oiradi mamangagi guru puramgi class to male dana khara pangba manba pangdi pangdaba man haire. Tamona akhoi laksari basi donation gi ne haibase karamna khangbiriba. Wahang School lingkat pada ngairi apa cadar song thuk le do hai ge taw ahan ba maram